Kurumjari Sktv'S ki Manipur pau bu yengbiri bapumnamak po kontrak pam sanatombi na taram nokchari ahanbada maroiba pau. Union Home Minister ki makok tongba official sing yauna Manipur ki irang matung ahanba oina maitay amadi kuki puna Delhi da mifam pangtokre. Lamdam masna sisinariba loan ningti na ngak senduna thamnanaba Manipur lengak na language policy ama semba matau tai haina MU History Department ki hanagi Professor Nauram Joy Kumar na phongdokre. Amasung Parliamentary passed Prabha Waqf Amendment Bill 2025 Manipur dasu yaning daba phongdokrakli ayang bill asigi mayokta All Manipur Maite Pangal Club Organization na kongjang silagani haidi. Haujik pau sandok na pijari. Chahi ani fajilaklaba Manipur gi irang asigi waroishin ama puraknanaba pandamda ngasi maitai amadi kuki furup ki tongan ba CSO singaloinana Ministry of Home Affairs ki makoktongba official kaya yauna Delhi da mifam pangthok pahogre. Panbay abdi Home Minister na kangalakpagi matung ina amuko amadi Fox ki luchingba kaya ngarang Delhi da tungkibani. Amuko gi maikay di ki lubasigi President Fairojam Nando Luwang lubasigi Advisor Ito Tongbram amasung Janabilaisram na sarukyari aduga Fox ki maikay digi na lub asigi Person in Charge BM Saha spokesperson K.I. Johnny amasung Ngangbam Jameson Kuman na sarukyari. Nakalamaromda kuki jogi maikay digi su kuki jo Council Mar NP Kotu amadi Jomi Council gi apunba mihut mapan na saba miyoy ngarang Delhi da thungkibagaloina na mifam masida sarukyari. Ngasi Delhi da pangthok liba nakalahungi oiba mifam masida Home Minister gi maikay digi North East ki Advisor A.K. Mishana luchingduna Ministry ki official sing amadi Intelligence Bureau ki official sing su sarukyari. Lone na ngasi ki mifam masida maitay amadi kuki gi mute sing na punna faminaduna wari sanabada yanare haina news agency pau man hairi. Delhi dagi fangba pau gi matungi na ngasi ayuki pung 13 tabada mifam masi pangthokani haina Home Minister gi maikay dagi kangalakpa laiki. Mifam adu karambam mafam da pangthokani haiba chap chaba khangalakpa leitrabasu saruk yagadaba mute sing adu Ministry gi kangbu amana hotel dagi laukhatlaga saruk yahan ki hairi. Manipur gi irang asigi matung nakalani na ahanba oina punna faminaduna pangthokliba mifam masina karigomba mai paklabadi irang asigi waroshina malaknabagi achoba maram amasu oiraba yai haina panari. Ningsing bayabadi maitay amadi kuki ani gi marakta joint meeting ama atuba matamda pangthoknarap honari haina haukiba sagol sa numit ki anganba ayukta Home Minister Amit Sahana Lok Sabha da Manipur da PR thambaga mari lenena phongdokhibani. Indian National Trust for Art and Cultural Heritage Intact Manipur Chapter amadi Rongmai Literature Society na sinduna Intangible Cultural Heritage Folklore and Oral Tradition of the Indigenous Rongmai Community of Manipur Haiba Hiramda International Mother Language Day Observance 2025 ki thoram Jawaharlal Nehru Manipur Dance Academy da pangthokre. Loina na ngasi ki thoram adugi atoiba mitunglen oigedaba hanagi Chief Minister Nongthongbam Biren na audio recording ki khuthangda wafam thamlam ki thoram aduga mari lenena Manipur University ki hanagi History Department ki Professor Nauram Joy Kumar da phongdokrakpada lamdamasta sisinariba loan bu ningti na ngak senduna thamnanaba Manipur lengak na language policy ama semba mathau tai matam gi matungina ahungba kaya ama laklabasu chaukhatpagi lambida manglomda changsilabasu aikhoi gi puwari di kaufam thokte amadi sa gi loan nat hongna loan chat khudingmak ngak na thamba mathau tai furup amana amagi loan bu thak wangna ikai khumnagadabani haiki. Mapan ni biga wari sama tanda magi language da wari sama se masih akhina masih amna sakot tabin lo bagi tendency se da wadi increase like anything maduna masih tendency kari do helli mainly because of his or her economic position aduna aina khanjaba da di long se sakot an hype ta gani I think we must have our own economic power aduna akhina chakni bagi stage yosal tam da di important language you know here better gi stage la tam dri ai language darkar hoi di. But I want to put people to make language that they can't. So this is the question.
Nakal amaromda thauromaduda athoiba mitunglen oina saruk yagadaba hanagi chief minister Nongthongbam Biren saruk yaba ngamdrabasu magna tharakba audio recording amada thauromaduga mari lena haikibada lamdam masida hingminariba yellow furup singi magi leidiba loan bu mutkidanaba honarakliba khongthang lokalagliba asi thagatli asigumba mayhorolдagi leiraklaba pukai langai asibu semgat sagatpa yokhatuna thambagi tangai fadaba amani haina lawi toromasibu mai paknanaba pangthoknanaba hotnariba intact Manipur chapter amadi Rongmei Literature Society bu thagatfa phongdoki yamna tangaba aikogi magi gadorba language magi zati singi oiba adugumba possible yokhatnaba khonabiriba adugumba singbi language ba Rongmei sinnaw singa to intakin sinnaw sinpunama koi yam maroina koi Rongmei gi si yawbiri si Literature Society adu inta ai animaku ai thamoidagi kai khonnaba thagatchabudu khongdukchari hairiba sugumba indigenous ki oiba maihorondagi leiraba koi ichelina mayam gi pukai langwai punamakse sangbat sagatminaba yokun thaminaba ngatun thaminaba se koi yamna tangai khadaba amani hena lawjai Parliamentary passed Tokiba Waqf Amendment Bill 2025 ki mayokta Hayeng Islam lining chatpa maite pangal taba mafam singda namaz paba amadi lai khoiramba loiraga khongjang changsilagani haina All Manipur Maite Pangal Club Organization AMMPACO gi President Yumkhaibam Hayatur Rahmanna Fongdorakli ngasi new chekon da laiba organization asigi office ta pangthokiba paugi mifam amada Yumkhaibam Hayatur Rahmanna makhata araduna tha asigi ahum da fam kiba parliament ki mifam na pass taukiba bill asina Islam lining chatpa furup singda kanaba pigadra haina khalamba adugi ona tainabada Islam lining chatpa furup singdana hena akaiba piragani maramasina hayang maitei pangal taba mafam singda ayuki namaz paba amadi lai khoiramba loiraga thoraktuna amatta oina bill asigi mayokta khongjang changsilaba matung Manipur gi governor amadi India gi president da memorandum amasu pisilagani haiki Waqf Amendment Bill 2024-25 sila akanda Islam lining chachaiba ikoida yam hena afaba khudong sabu oirakadra haidum khallubani madugi ona tainabada Islam lining chaliba aikoigi fruit sing natabada atopa community sing yausallaga haibadi jati amada respect pinaraga magi culture amadi magi dharma adubu ikai khumnaraga yamna nusi chanana laiminariba aduda amada cross oina yausallalaga aikoide hena nuaitaba thorokpa yabagi akiba se aikoide faure Waqf MML Bill 2024-25 asigo aikoina oppose tawjari haiba oppose tawribase future ki khallakanda aikoi hena nuksinaba purakani haibagi damakta aikoi oppose tawbani maramdi bill asigi manungde yawibu machakchina aikoidi yengthina lakpa yabagi akibase aikoide faure aduna maram orakanda lamdam sida laiminariba kurcha iraicha khudingmakna bill asibu jati bijati khaidana manung hanjina nainabiraga pabira kanda Islam lining chaliba miyochina bill asigi mayokta lebibasi sumi lali haibagi sumyamna nainabiyo Amaromda Parliament hadak pass taukraba Waqf Amendment Bill 2025 asi Islam lining chatpa singi mayoktani Union Home Minister amasung Prime Minister gi manglan fudita mangjong chongba tagani haina Kanglei Park Minority Welfare Organization KMWO Manipur na hairi KMWO gi President MD Nasir Khanna ngasi thokpa cherol amana bill asi pass tawraba matungda leipak asida leiriba furup kanglup khudingmak Hindu lining da onthoknanaba thaurang tawrakpa asi oithokloi Islam lining chatpa singi yenglaga atubada bill asi reject tawgadabani Manipur da leiriba furup khudingmak maruoina Muslim singna irang pamde Maitei amadi kuki gi marakta chahi ani gi mayada thokliba irang loishinba ngamdringaida leipak asida leiriba Islam lining chatpa singda amuk khut tharakpa asi lepkadabani haina cherol aduna hairi Islam lining chatpa singi senglaba amadi maru oiba lairi Quran bu mai thaduna Facebook ta video upload tawrakpani haiba nupa ama khoi saunaraba miyamna fubadagi leikidre hairi police tagi fangba pawgi matung inna tabada kiba fawraba tawdok adu ngarang numidang wairam pung 3 kun lom tabada Yaripok police station gi manung chanba Yaripok bamon laikai da thokibani tawdok adu da leikidraba miyoi adudi Yaripok ke kru makha laikai dagi
MD Imran chahi kunga taruk apokpa leikhidraba MD Ajiruddin Koi hairi ngarang nungtil Imran hairiba mioi asina yaripok ke kruda leiba Gwarok Chingi mafam amada leiraga Quran paiduna wangang laba matung mafam adumaktada Quran adu mai thabagi video ama masana Facebook ta upload tawrokpadagi miyamna unakhibadi Diberot haiba Facebook account amadagi leikhidraba mioi asina Aigi Ming Imran Kawi aina pairiba asi Quran ni aikoi Muslim gi Holy Quran taibang semba mapu mahakna dunia asi ahan ba semba haubadagi loiba faubagi wari loina mak Quran asi da iraga dunia asda tharakrabani aibu semba mapu aduna masigi matam masi loire Quran asi mai tharo aduga haina wangang laduna upload tawrokhibani hairi amaromda press na mafam adudagi fangba pawgi matung ina Facebook ta upload tawrakpa video adu Unabadagi yamlaba miyam hauruktuna mahakpu koiti thiraga faraba matungda fubadagi leikidabani tawdoga sigi paw hek fangbaga yarepok police ki osina luchingba timna laktuna miyoi adugi khongul lirakpada leikidraba miyoi adugi hakchang adu bamo lekai mathak oli lerak ki turel mapanda masada mafi amata thongdana taraga leiramba thengna kibani ngarang numidang athengbada Manipur police ki forensic expert team laktuna yengsilaba matung hakchang adu lokhatlaga postmortem gidamak Janims ki miral sangda thamkri hairi Directorate of Printing and Stationery Manipur na sinduna Chingmairong Delayba Hotel Classic Granta The Manipur Gazette and its Importance haiba hiramda nongmagi oiba seminar ama pangthokre seminar adugi technical section da Manipur University Law Department gi head professor Y Premanandana Importance of Gadget and Law DMU gi associate professor Dr Arambam Noni Maitaina Political History and Importance of Gadget and Satyajit Bureau Chief UNI Imphal na Gazette and Media Reporting aduga Professor CH Ibohol HOD Library and Information Science MU na Gazette and Library Science ki matangda sugaina wafam kaya thamki loidena Printing and Stationery Manipur gi matangda short documentary amasut ki thoromaduga mari lenena IT and MD Manipur Beverage Corporation Limited ki Secretary TH Kiran Kumar na phongdok kibada Directorate of Printing and Stationery na Gazette pu digitize tawduna miyamda fanghan ba haiba asi afaba kongthang amani Gazette haiba asi lenga ki department amadi makok thongba officer khaknatana scholar amadi advocate singdasu yamna maru oiba machak ama oiri web page ta changduna Gazette amagi lamai ama namthokpada lupa ani changli subscribe tawbadana thada lupa chahum piduna department na hard copy piri masigi mahutta subscribe tawbada miyoi amadagi lupa chama chani laurabadi Gazette mathau taba miyoi kaya leiba maramna subscribe tawbagi masing hengalaktuna department gi oidasu achouba senfam ama lakpangamgani haiki akoina khangba amadi khangdaba mayam amane free da yengan baje kari kaige who are subscribers adoidi maji number ki paisa du somna kanda my cost to 100 so this is one of the suggestion sarkar ki employee me am jisu up to a particular rank it is a holy cow ne chahi me da magi lakada subscriber listing khara fixed ta adum la ani lupa chani du madum la adu magi cost benefit analysis will be actually magi machine ni le jamina khan we feel that it is more user friendly because it high ba gadgets Manipur gadgets akoina atopa central government gi link kam da gi torga chang yang da pacha thi traju ai akoi sem sigi printing and stationery gadgets dia akoi Manipur gi re chang di lupa masai lupa ani ni bi da jana ma central government gi gadget ne am pong gi list me am yore Manipur so da link kam yore adru gi chang ko pacha thi traju ai Seminar aduga mari lenena Printing and Stationery gi Assistant Director TH Binod Kumar na phongdok kibada Gazette asi digitize tawna na ba hanagi Chief Minister Nongthongbam Birena Kumja lising ani ke tara mari gi February tara ga mari da miyam da sinakre digitalize tawduna miyam da sinakiba Gazette adu Kumja lising amaga chamapan yangkhai dagi lising ani ga supna mari fawbagini masda natana Kumja lising amaga chamapan nifuga taret lising amaga chamapan nifuga nipan amadi lising amaga chamapan nifuga mapan gi Gazette su thidoktuna digitize da hapchan kre Gazette khara thiba khangdana leiramba adu thiba fangle madusu athubada digitize tawduna miyam da fanghalagani haiki Uje koina government person nam se gadget se makhalani ni amana Manipur gadget haiba mayam generally ordinary gadget ka haina mane adu boy koi gi kano da di Manipur gadget adu weekly publication on Wednesday amana Manipur gadget extraordinary
sina publish on any day hatari ko aduna ngasi phaude koina gadget digitize tawrise punna gadget masing se lising nifuga chatruk nifunipan 4648 ada masida weekly publication na 7484 aduga Manipur Gazette Extraordinary na 33164 aduga total number of pages 2,38,172 pages hai hoji pauda koi upload tawjare digitize tawjare Orishagi R. Sitarpurda Leiba Centurion University of Technology and Management da ngarang lotion kiba Third Association of Indian University National Women Student Parliament English ngani kungamari kungamanga da SKTV ki news anchor su oidibi Manipur University ki MA English da 4th semester tamlibi JC Thiam amasung mahaki timna consolation prize laurakle Leipak asida leiba University kungatare lakpa timna sarukya kiba Youth Parliament aduda Manipur University ki muhut sinduna sarukya kibi JC Thiam MA Political Science da 2nd semester term libi Naurem Chelsea amasung Manipur University ki Department of Earth Science ki PhD scholar Kundrakpam Nirsana na sarukya ki One Nation One Election Uniform Civil Code amasung Telecommunication Act 2023 gi matang yauna tongan bahiram singda mai pakna debate tawduna Manipur University ki team adu semi final yorokibani Manipur ki team adu Department of Teacher Education gi Dr. Koizam Sovitana team manager oina luchinki Fundamental rights. The Uniform Civil Code is not about unity, it is about forced conformity. We proudly claim that the Constitution of India guarantees freedom to religion under Article 25 and 26. Then why, Speaker ma'am, this bill attacks the religious practice of certain communities? Ladies and gentlemen, in a society where arranged marriage are still given preferences and where we have witnessed numerous cases of honor killing, the introduction of such a provision can lead to severe consequences. 2023, the internet suspension extended up to 200 days. Yes, ladies and gentlemen, 200 days. Just imagine we are living in a digitalized world and living in an area where there is no access to internet. Well, ladies and gentlemen, I believe that this is not how a good democratic government should work. Kaubru Kasi haiba kholaw galona na New Delhi gi Jantar Mantar da haying santi gi khongjang ama changsilagani haina Delhi Maitai Coordinating Committee DMCC na phongdorakli DMCC gi Media Coordinator Naurem Lilina na phothorakiba cherol amada Kaubru haibasi Maitai singi horak famni religions amasung culture ga thaduknaba yadraba senglaba laifam asida chatuna lai khurum jaba phangdaba asi Chahi ani fajilakle senglaba laifam len asiga loinana aikoi gi heritage amasung culture ngaktuna thamba haibasi aikoi khuding maki thaudangni maramaduna hayang changsin gadoriba santi gi khongjang asida Manipur amasung Manipur gi mapanda leiriba ireicha singna sarukya biu hairakli Amanat yata sabro matamda tongan ba sector and forces in a thing no holok ba bomb blast wa ta ga su makoi na security piraga lingna salhali adu maina maitai sing na kobru ka ba su kanam tana apan ma pirak matamda piri ba kangbu sing ado india ye logi mayok ta leibani haraga sakana phabum thokpani maitai sing nakta tana Manipur mapam khudi makta free movement salana gani hairo bauta adum laba khulai pai ba khoina akoi separate administration natranga UTP ri bawa akoi lamda mim da sape yaroi haina thinga bauda makhoi mathak action to boleite laiba akoi kawu gi mafamda khoi chasi lai khomba chasi haibasi gi wafamda akoina jantra mantra da phamgudoriba mifamse pasida lamdam se laibiri ba community khudimak yaubira kanda April gi tang 3 Sunday numit pung amadagi na pung mari makhai bawba jantra mantra da lakpiu Maitai Singi senglaba laifam len oiriba Kaubru amasung thangjing jingbu kuki singna panghai da haijinduna makhoi gini haina munnana ba hotnari Manipur gi governor bu hullaga ngangladuna maira paibi sing senglaba laifam len singda chatuna lai khurumba yanana bagi matangda yengsinduna thabak paikat kani amadi Kaubru amasung thangjingbu ngak senduna thamgani haina phongdokkibada Committee on Tribal Unity Kotuna makhoidau thitna ningba kaire Maitai singna kuki jo miyambu ot nei haina lana
ꯄꯥꯎꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯃꯩꯇꯩꯁꯤꯡꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯂꯨꯁꯤꯟꯍꯟꯅꯅꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯐꯝꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯂꯤ ꯆꯔꯥꯡꯅꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯋꯥꯕꯗꯅ ꯊꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯥꯎꯅ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯂꯤꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯀꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯀꯣꯒꯤ ꯄꯕ꯭ꯂꯤꯛꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯖꯝ ꯏꯅꯥꯎꯆꯥꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯃꯆꯥ ꯃꯔꯛꯇ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯃꯩꯇꯩꯒꯤ ꯆꯥꯛꯅ ꯃꯩꯇꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡꯒꯤ ꯍꯛ ꯆꯪꯂꯒ ꯉꯥꯡꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯪꯈꯠꯄꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯤꯕꯁꯤꯡꯒꯤ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯇꯣꯞꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯦꯟꯇꯔꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯁꯦꯡꯅ ꯂꯥꯛꯁꯤꯟꯅꯕ ꯇꯧꯗ꯭ꯔꯤ ꯃꯔꯝ ꯆꯥꯗꯕ ꯗꯤꯃꯥꯟ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕꯅꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯇꯣꯞꯇ ꯍꯛ ꯈꯪꯆꯪ ꯆꯪꯗꯨꯅ ꯃꯩꯇꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕ ꯉꯥꯡꯁꯛꯂꯤꯕꯁꯤꯡ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 18ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯀꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯉꯁꯤꯁꯨ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯃꯅꯤꯡ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔ ꯁꯦꯟꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯧꯅꯝ ꯁꯣꯔꯣꯖꯤꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯧꯖꯥꯊꯦꯡꯗꯒꯤ ꯃꯥꯡꯈꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯨ ꯄꯤꯌꯥꯔ ꯊꯝꯂꯕ ꯃꯇꯨꯡ ꯁꯦꯟꯇꯔꯅ ꯃꯥꯔꯆꯀꯤ 9 ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯜꯂꯒꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐ꯭री मूवमेंट लाउथोक्ट्रिङै ममांगदा मियोय कया अमसु थीबा खंगदना मांगख्रबनी सेंट्रल सिक्योरिटी फोर्स ना ngak senduna leiriba mafam aduda changkhraga karigidamakta thiba khangdana leiribano hangki loinana JAC against the missing of Luwangtham Mukesh ki makhada luk mari manga khaidoktuna changsilakliba khongjang sing makhatana su sawutkigani haiki Isam kesi sakit si Zhang Teklum dani hai Zhang Teklum si police tu lairini central force lairini adai da India government na governor na lauthoi tang ni pan dagi chacho chacho loinamak ya halagani ena lauthoi central force si amna thamaga adu thonga pangamdaraga isa do manghali do hana myama mamang re do tia thamaga matung dani isa se mangi se adu eraga di langla langjin hobi famta puthokana thambase khoi yam pende India government gi kano se yam ningde khoi sumai chung tyam kuina len gi doino khoi tyam kuina thang gi doino habisine khoi na thangningi se government da अमरोमदा सकंगदब सिंगना ngarang ayuk anganbada thangmaiban yumnam laikai da leiba adhikari mayum maipak sana sarmagi yungi geta bom thamjillambabu yaningdaba fongdoktuna TIC club amadi thangmaiban gi maira paibi singna lela sing khongnang khongda wakat mifam chathakre khongjang aduka mari lenana imoinu maira paibi lupki president ngangom kanan balana haikibada tangdu laita dana miyam pumba wanaringai cherak asida mafam kayada itatatana nongmai kapsilambagi thawong asi tawhaningde karigumba yanadaba kharagi damakta bom thamjillamba asina maram oiraga lekai se leiriba miyoising pakhatnare yanadaba fana leirabasu wari sanaraga yasinaba puraknanaba honabiyu bom thamjinduna lekai da aki akhang pibiganu haiki ngarang tang mari ge yu angan basida lekai da leiba adhikari mayum maipak sana sarma gi geta bom mama thamamba kanana no su khangde ko ador so gi maira paibi khoi gi maikai da gi hajening base angang school satpa khotpa da bom lai na pakhatpa thakatpa da ya khoi da su nungang ba phawba da yanadaba maram kari gumba lairaga kholaga su ko mirakta bom thambi base thamandaning de do sumaina bom thamjan bi base nataba atopa oina wari watai sarga loi san bana hena pa me si aki akhang phawba se khoi da khoi la kai da thohaning de haba BOI ama namduna faraga fukibada chenaba pambaina luchingba lalhauluf UNLF ki kader ani Manipur police na fari police ki fangba pawgi matung ina tha sigi tang marida Imphal West district ki manung channa patsoi part 4 dagi Laiton Jam Dilip Singh chahi 98 hairiba miyoi asi sakhangdaba singna faraga
ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯀꯦꯁ ꯁꯤꯡ ꯑꯇꯣꯞꯄ ꯃꯤꯡ ꯊꯣꯝꯕ ꯆꯍꯤ 30 ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯆꯥꯔꯂꯤꯁ ꯆꯍꯤ 25 ꯍꯥꯏꯔꯤꯕ UNLF की कादर अनि असी नंबोल फोइजिंग अवांग लेकाई असी मक्तदा लेबा खुंद्राकपम इनाउतोन सिंह कौबा मियोय अमगी युमदगी फगटपंगम की मखोइना फादुना पुकिबा लाइटोनजम दिलीप सिंह सु टेक्ता कायदना कनमंगम की फारबा कादर अनि असीदगी अंगोबा मचुगी बोलेरो अमा मोबाइल फोन वोटर ID कार्ड अमसुंग सेल खरसु रिकवर तौकी अतोपा थौदोक अमदा लालहौलूप KCP PWJ गी कादर अनीसु सेक्यूरिटी फोर्स ना ngarang fagat pangam ki Thobal district ki Kongjom Kheba Chingdagi ahong sangbam Naubi Singh chahi 92 hairiba कादर asi Kongjom Kheba Chingi mafamdagi fagat ki makatana lokalakpa thabakta Thobal district ki Tentha Khunjaudagi hojikna Kurai Kongpal Laisram Lekai de leiba Maibam Tomba Singh atopaming loya chahi 92 hairiba KCP PWJ ki कादर asisu Kurai Kongpal Laisram Lekai de leiba masagi mayumdagi fagat pangam ki मकोइदगी मैगजीन के कोनना M20 की पिस्तौल अमा मैगजीन के कोनना 9mm की पिस्तौल अमा यावना अतै पोलम खरसु रिकवर तौबंगम की फारबा लालौब सिंह अदु मखाताब थबक लौखननबा मरी लेनबा पुलिस स्टेशन दा सिनख्रे हाइरी All India Coordinated Research Project AICRP ICAR Indian Agricultural Research Institute New Delhi की मीटिंग मखादा काउ Imphal की College of Agriculture AICRP on honeybees and pollinator na Northeast Hills program की मखादा promoting scientific beekeeping for livelihood security haibe hiramda ngasidagi hauraga chayol ama chupna chathagadaba training program ama काउ Imphal की din professor Indira Sarang temna hogdokre iroi sembada leiba College of Agriculture की conference hall da pangthokiba training program hogdokpagi thorom aduga mari lenena Director of Instruction and Din Professor Indira Sarang temna haikibada thabak fangdriba naha singda khoi yoktuna masana masabu thabak pijabangamba training program kaya pangthokpa asina Lomi Singbu Thongna Hapli Hana Lairamba Khoi Lokpagi Maong Adu Matanga Chunana Scientific Oiba Maongda Mataukaramna Yamna Laina Khoi Putokadagi Haibigi Matangda Chathagadoriba Training Program Asina Hena Kanaba Piragani Amadi Mapungoina Saruk Yaduna Mai Pak Labalomi Amamam Oiduna Khoihigi Awat Palaitaba Lamdam Ama Oibada Kuding Makna Achoba Thodang Lomina Si Haiki Tharongi Saruk Ama Oina Khoi Upusingshu Yentoki Training Program asida Imphal East, Imphal West, Thobal, Bisnupur, None, Tamelong, Urkul, Kamjong, Amadi, Senapati dagi Lomi Kuntraromna Sarukyari, Lonena College of Agriculture Cow Imphal gi AICRP gi Principal Investigator Dr. Nilima Karam Amadi, B Professional Arambam Susitrana Resource Person Sing Oina, Tongan be topic da Wanganki. Honey is we are only harvesting in olden days, but now we are in a trend of this culturing or rearing of honeybee and their harvesting of honeybee, then byproducts of honeybee. Continuous years we are starting, and when this a creep honeybee comes, then we got some of the startup or some beekeepers friends. Then we started coordinating, and then those who don't know before how to rear, how to do all these techniques, they became knowing and they started producing honeybee. Oriental College Student Union Sinduna social media is doing more harms than good for students haiba matangda debating competition ama ngasi college asigi conference hall da pangthokre inter college debating competition aduda supporter ahum amadi opposer mari punna miyoi tare na sarukya ki debate competition hawdokpa thoram aduga mari lenena Humfurak Suba Annual Sport Meet ki Manamathumsu Yantoki College asigi Principal Dr. S. Ranjit na high debate competition haiba asi Mahiroi Singda masagi talent hengat hanbada yam namaru oi debate tawbana Mahiroi Singda piriba kanaba kaya adu yengduna Mahiroi Kunai gi khanduna competition asi pangthokpani asigumba activity sing asida Mahiroi Singna saruk yaduna hena loksing lenena ba hona si hairaduna competition asina Mahiroi da loksing kaya piduna hena phaba oirisanu hainasu fongdoki Debate habisi kari sunati awai khung tawnabni but tawadabu kari awai khung tawnaga isagi knowledge isagi intellectual isagi personality adu uthop nabi damakta sigumba
competition से organize तौने हाबिसे इन छात्र सिंह मफमदा थमजगे छात्र सिंह नसु असिगुम्बा activities दा वो curriculum activities असिदा मपुंग फान सरुक जाबाई जे तंगाई फदि हाबिसे अहंग छात्र सिंह थमजगे छात्र खुदिमंग नसु participate तौबियो सागी personality develop तौबियो Inat yokatpa luptin iol na paring nai na chatharakpa pokpadagi siva faubagi thoram sing maru oina luhong khongdong bagi thoram sing da ahenba thoram sing hapchin danaba amasung yariba makai sel changhan danaba khananai na bagi tarani thoi shuba mifam hairok part 2 Depu Mandopta ngarang pangthokre hairok apunba maira paibi periphery protection force hairok jila parisat member amasung iol gi member singa mifamaduda sarukyaki mifamaduna kunaya sigi ina kullaba na chanalon chat pomba ngak senduna thambagal wenena luhong kongdong bagi thoram singda yariba makai sel changhandanaba khanduna wakal taminasi masiga loinena ipai pu haktaktagi chanarak taba thoram amata nat ki thoram singda hapchindana basu warepnaki Singraph Film Works Association Mumbai na Film Festival Junction ga kutsam naraga sinba Bharat Independent Cinema Film Festival English ngani kunga manga season mapanda Manipuri feature film Yahau Thengba Khoimu Blossom of Love na Best Feature Film Tarakre Loinana Dr. R.K. Nayan Sana da Best Story Rakesh Naurem da Best Director gi mana piba loinana film asida Thabal Leimagi Saktam Langlibi Ithoi Oinam da Best Actress film asida Malika gi saktam langlibi Ratna Khetrimayumdana Best Supporting Actress amadi film asigi male playback singer Nauboy Huidromda Best Male Singer gi lemjaningai oiraba award singpiduna ikai khumnaba utpaga utnanaba selection tawrakre lamdam asigi saknai rabi aib Dr. R.K. Nayan Sana gi story da masamakna puthokpa Rakesh Nauremna direction piriba Manipuri feature film asi chai asigi January 9 da Manipur State Film Development Society gi auditorium da official release tawkiba Leibak asigi Prime Minister Oiramba Laikhidraba Dr. Manmohan Singh gi mingda AICC na Dr. Manmohan Singh Fellow Program hogdokre Dr. Manmohan Singh gi imung manungi ayabaga loinana AIPC gi Chairman Parvin Chakravarti Media and Publicity Department gi Chairman Pawan Khera amasung Jharkhand gi AICC in charge K Raju na punak khongthang asi paikhatpani Dr. Manmohan Singh Fellows Program asida lepak asida tongan balam singda leiriba miyoi yankai chahi gi oina khangatuna Congress Party ki top leader singna takpi tambiduna party ki tongan ba department singda thabak sinagani amadi lepak asida afaba awonba ma puraktuna chawkhatpa India ama ohenana ba honagani hairi LPG gas consumer singna chakthong gas matau karam na sizinnagadage amadi masidagi matau karam na cheksin thawrang lokhotkadagi haibagi matangda awareness cum training program among asi Kangpokpi district ki Kwarok Maring Village ta pangthokre all gas care AGC na Kwarok Maring Village authority ga khutsamnaduna pangthoki ba thorom aduda tongan ba khul singdagi lakpa nupa nupi kaya na sarukya ki bagaloinena AGC gi manager SH Joy Prakash na gas sizinaba amadi lokhotkadaba section thawrangi matangda thabakna oina uttuna sugaina taki Universal Friendship Organization UFO Imphal West Headquarter number 1 Langthabal Furamakong Battalion gi manung chana leiba Maitai Huyan Lalong Sintam Sanglen Chajjal Academy UFOs kai samthong khwai pungjau lakpa branch ki marirak shuba Rising Day Thauram ngasi pangthokre thauram aduga mari lenana special contractor Laurembam Ajit Mangangna ibudo pakhang bayekpa Malem gi firal chingkhat ki bagalwenena UFO gi member singna Malem gi firal da salute pitune kai kumna su utki thauram aduda UFO gi president RK Sana Parihal Secretary General Yumlembam Mairaba Angom Home Secretary General Laishram Loyumba Maitei Finance Secretary L Tairen Maitei Publicity Secretary Tongbram Wanglen Battalion Commander Singh Amadi tongan ba mafum kaya dagi lakpa UFO gi member singna shu sarukyaki
Universal Friendship Organization UFO की ओइबा General Body मिफम अमांगसी UFO General Headquarter जिंगनुंग कोकता पांगथोखरे हाइना Organization असि की Publicity Secretary Tongbrам Wanglen मैटे न थारकपा चेरोल अमना फोंगदोरकली चेरोल असने मखा तारादुना ngasi फम की बा General Body मिफम मदुदा Organization असि की अवाटपा फम सिंग अमदी लेपाकी ओइरिबा फिबम असि की मतंगदा कुपना खनरबा मतुंग वारेफ कयासु लौकी हाइरी Chandigarh पांगथोकिबा किडनी ट्रांसप्लांट पेशेंट सिंगी ओइबा नेशनल PGI ट्रांसप्लांट गेम्स 2025 ता 5000 मीटर रेस वर्क ता सिल्वर मेडल लौरक्रबा ऑल मणिपुर किडनी ट्रांसप्लांट पेशेंट वेलफेयर एसोसिएशन के मेंबर पुक्रबम अनंत ngasi इम्फाल इंटरनेशनल एयरपोर्ट एसोसिएशन के मेंबर सिंह चैलेंज डिजिटल की म्यूट सिंह लोइना थमना पोपी यूथ वर्कर क्लब की मिहुत सिंगा हराव तरामना ओक्रे तरामना ओकपगी मरी लेना चैलेंज डिजिटल की चेयरमैन सुओरिबा AMKTPWA की मीडिया एडवाइजर डॉक्टर फंजोबम लनजितना हाइकिबदा किडनी ट्रांसप्लांट पेशेंट सिंह थेंगनरिबा अवाब खुदुंग चादबा कया सिंह नाथैदुना थमलगा ट्रांसप्लांट गेम्स असिदा सिल्वर मेडल लौरकपा हाइबसी अराइबा अमदि नते मणिपुर लेरिबा किडनी ट्रांसप्लांट पेशेंट सिंह थेंगनरिबा अवाब खुदुंग चादबा कया सिंह असि खंगबिदुना इंडिया के अतै स्टेट सिंह द चटनबगुम मणिपुर दसु फ्री ड्रग पॉलिसी फॉर किडनी ट्रांसप्लांट पेशेंट असि अथुबद चटनहन्ननबा मरि लेनब सिंहना होनबियु हाइखि ngasi state este oikiba ai ngasagi pau amuk pijari ICAR regional center lamphel party ki fangba report ki matung ina ngasi state este khwaidi ki sabagi chang celsius degree kontra 10 taruk ni aduga khwaidi ki ingbagi chang na celsius degree taraga mapan oiki nungsite yawbai sing manil ki chang na ayukta chada marifu taruk amasung numidang wairam dana chada kontra humdoi oiki aroibada maroiba pausing amuka na pijari Union Home Minister की मकोक तोंगबा ऑफिशियल सिंह यावना मणिपुर की इरांग मतुंग अहानबा ओइना मैतै अमदि कुकी पुन्ना दिल्ली द मिफम पांगथोखरे लमदम असे सिजनरिबा लोन निंगति दंगाक सेंदुना थमननबा मणिपुर लेंगाकना लैंग्वेज पॉलिसी अमा सेंबा मतोक दाइ हाइना MU हिस्ट्री डिपार्टमेंट की हानगी प्रोफेसर नौरम जय कुमार ना फोंगथोखरे Amasung Parliament passed Okraba Waqf Amendment Bill 2025 Manipur dasu yaning deba fongdorakli hayang bill asiki mayokta all Manipur Mighty Pangal Club Organization na khongjang silagani hai Matang asida bulletin asiloishin jare Manipur miyam ki punsida kwaidi ki hena maru oiba state asigi lepak asigi madi malem gi e pau singidamak SKTV News po miyang taduna leibiu kurum jare